Kuki terrorist asokpa ahum rimstagi pukraba matung Ccpur district hospital da pukhatlaga layengduna leiringaida Zomini singnaba sengna hospital da Layengba Yaroi haiduna potsai amang ata thoankhre hospital gi emergency ward ki saruk amasu mai thadokkhre hairi ngarang konsa khul gi combing operation da security force na phajin kiba naga village volunteer ahum tektakai da thadokkhre Manipur ki governor Sri Ajay Kumar Balaga Union Home Minister and Ministry of Cooperation Amit Shah ga Delhi da unakhre Manipur ki irang ni matang da khanakhre hairi Handakta social media platform singda mi Kakpagi video mate ama viral orakliba adu Manipur da thokliba irang asiga kari amata mari leinade Haina Manipur police na sengdorokli video adu kumza 2021 da India gi mapan da thokpa thaudo amani Haina thadarokiba leike maramaduna aranba yumpham yaudoba asiguma video sing amana traga amada share tawbal lepkadabani karigumba makatana share tawragadi logi oiba thabak lahutkani hairi Kumza 2027 ta Mikhal Pangthokadariba Manipur yauna India gi state manga da census ki thabak namaram oirega Mikhal gi mantam ngangkhana leblokpa yai haina pawgilikun singna phongdorokli Manipur, Goa, Punjab, Uttar Pradesh amasung Uttarakhand gi Mikhal ase Kumza 2027 da pangthokadariba asiga Kumza 2027 ge February thadagi haugadariba laibak sinba thungna satharakpa census ki anisuba phase ka matam amata da thokpa asina Mikhal gi matam ase ngakana leblokpa yabagi oithokpa leirakpani Election Commission of India gi pawgilikul paladuna NDTV na report tawribadi ECI na Mikhal gi matam lepa matam da census operation sathariba asige matangda soidana khanarakani state manga asige Mikhal ase sathagadariba census operation asiga matam amatada pangthorokpa yabagi oithokpa leibana election commission ni maikaidagi Mikhal gi vote thadabagi matam ase sayol khara natraga tha khara ngangkana lepnaba khanarakpa yai hairi adom oinamak Mikhal gi body asina hauzik phawbadi Mikhal ase hanagi matamdagi ngangkatna pangthoknabagi wafam kanabadi leitri haina pawgilikun asina makha tari Asiguma phirep asidi commission gi manungda kopna khanaraba tungda larokadabani haina pawgilikun asina makha tari election commission gi pawgilikun aduna makha tana hai census da sinariba lengaki official sing adu Mikhal da su thodang sinaba yawgadaribani maramasina Mikhal gi matam lepa matamda administrative machinery amasung manpower sing ase yamna maru oiba factors sing oidi hauzik leriba state manga gi lengaki matam ase Gowana 2027 ge March 13 Manipurna 2027 ge March 12 Punjabna 2027 ge March 13 Uttar Pradeshna 2027 ge May 12 amasung Uttarakhandna 2027 ge May 19 da loigadaribani hairi Chief Minister na share lauduna khongsang phawbugi passenger train service amuk hana haunaba kanakhre Chief Minister Yumnam Khemsana share lauduna khongsang phawbugi passenger train service amuk hana haunabagi matangda Mipam ama ngarang babu parada laiva Chief Minister gi secretary ta pangthokkhre Chief Minister gi social media post amada Mipam aduda North East Frontier Railways Lumding Division gi Divisional Railway Manager Samir Lohani Transport Director Daina Kumantem amasung Railway Protection Force gi Senior Commandant Zedhin Birasu Saruyaki Mifam aduda railway section aduda oriba law and order gi phibam yauna asoi angam yaudana ningtina train service hawana bagi matangda khanaki amadi state lenga ki maike degi connectivity gi phibam hena ningtina phanba yauna state asige miyam gi damak transport ta hena khudong sana ba honari hana su phongdoke